ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯪꯆꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 23 ꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯔꯣꯏꯗꯣꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯅꯅꯕ ꯁꯦꯝ ꯁꯥꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯍꯥꯟꯅ ꯏꯊꯣꯛꯂꯒ ꯂꯤꯕ ꯋꯥꯔꯤ ꯅꯠꯆꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯛꯇ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯈꯨꯂꯤ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯇꯨꯡꯗ ꯑꯁꯨꯒꯨꯝꯅ ꯂꯤꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯅ ꯂꯤꯕꯁꯤꯁꯨ ꯀꯥꯏꯗꯦ, ꯇꯥꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯔꯛꯇ ꯑꯁꯤꯒꯨꯝꯅ ꯋꯥꯔꯤꯗꯨ ꯍꯥꯟꯅ ꯏꯊꯣꯛꯇꯕꯤꯗ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯋꯥꯐꯝ ꯑꯃ, ꯉꯔꯥꯡꯒꯤ ꯂꯪꯆꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ 25 ꯁꯨꯕ ꯇꯥꯡꯀꯛ ꯍꯥꯏꯒꯗꯕꯗ 15 ꯁꯨꯕ ꯇꯥꯡꯀꯛ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯗꯨ ꯗꯦꯕꯤ ꯄꯨꯖꯥ ꯃꯇꯝꯅꯤ꯫ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯣꯔꯕꯥꯟꯒꯤ ꯂꯩꯔꯥꯏ ꯃꯊꯛ ꯑꯃꯗ ꯗꯦꯕꯤ ꯏꯃꯥꯒꯤ ꯚꯛꯇꯁꯤꯡꯅ ꯗꯦꯕꯤ ꯏꯃꯥꯒꯤ ꯆꯥꯎꯔꯕ ꯃꯤꯇꯝ ꯑꯃ ꯁꯥꯗꯨꯅ ꯂꯥꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯗꯦꯕꯤ ꯏꯃꯥ ꯂꯥꯠꯂꯕꯒꯤ ꯇꯨꯡꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯂꯤ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯕꯥꯂꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯃꯦꯡ ꯀꯌꯥ ꯃꯉꯛ ꯀꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯆꯧꯕ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩ ꯑꯃꯗ ꯄꯣꯛꯂꯤꯕ ꯕꯤꯁꯅꯨ ꯒꯣꯄꯥꯜ ꯗꯥꯁ, ꯃꯌꯥꯝꯅ ꯒꯣꯄꯥꯜ ꯗꯥꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯁꯨ ꯕꯥꯂꯤ ꯀꯛꯅꯕꯒꯤꯗꯃꯛ ꯗꯦꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯁꯤ ꯗꯦꯕꯤ ꯏꯃꯥꯒꯤ ꯕꯥꯂꯤ ꯀꯛꯄꯗ ꯑꯗꯨꯃꯛ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯅ ꯒꯣꯄꯥꯜ ꯗꯥꯁꯀꯤ ꯑꯍꯥꯟꯕ ꯕꯥꯂꯤ ꯀꯛꯀꯗꯧꯔꯤꯕ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯛ ꯀꯦꯖꯤ 3ꯒ ꯒ꯭ꯔꯥꯝ 200 ꯇꯥꯔꯤꯕ ꯊꯥꯡꯄꯥꯛ ꯑꯗꯣ ꯃꯔꯦꯡꯄꯥꯟꯗ ꯍꯥꯏꯒꯠꯇꯨꯅ ꯂꯩꯔꯤꯕ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨꯕꯨ ꯕꯥꯂꯤ ꯀꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯀꯌꯥ ꯍꯩꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯅꯤ, ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯂꯕ ꯊꯕꯛꯅꯤꯅ ꯃꯍꯥꯛ ꯇꯜꯂꯤ ꯍꯥꯏꯕꯁꯨ ꯉꯝꯗ ꯑꯗꯨꯃꯛ ꯗꯦꯕꯤ ꯏꯃꯥꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯍꯥꯃꯦꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯥꯃꯦꯡ ꯀꯌꯥ ꯑꯃꯁꯨ ꯕꯥꯂꯤ ꯀꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯃꯄꯥꯕꯨꯡꯅ ꯊꯥꯞꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯒꯣꯄꯥꯜ ꯗꯥꯁ, ꯅꯪꯒꯤꯁꯨ ꯃꯇꯝ ꯌꯧꯔꯦ꯫ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯄꯔꯦꯡ ꯑꯗꯨꯃ ꯂꯣꯏꯁꯤꯜꯂꯛꯎ꯫ ꯑꯗꯨꯒ ꯅꯪꯅ ꯁꯣꯟꯒꯗꯕ ꯁꯪꯁ꯭ꯂꯤꯛ ꯁ꯭ꯂꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯩꯅ ꯇꯥꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯁꯣꯟꯕ ꯀꯥꯎꯒꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯒꯣꯄꯥꯜ ꯗꯥꯁ ꯃꯊꯧ ꯄꯨꯛꯅꯤꯡ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯊꯥꯡꯄꯥꯛ ꯑꯗꯣ ꯃꯔꯦꯡꯖꯨꯝꯗ ꯍꯥꯏꯒꯠꯂꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯒꯤ ꯃꯃꯥꯡ ꯊꯪꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯔꯤꯕꯔꯥ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯍꯥꯃꯦꯡ ꯑꯗꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯩꯔꯤꯕ ꯁꯟꯗꯜ ꯑꯁꯤꯗ ꯍꯥꯃꯦꯡꯒꯤ ꯃꯉꯛ ꯑꯗꯣ ꯊꯝꯂꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯥꯃꯦꯡ ꯑꯗꯣ ꯄꯨꯁꯤꯜꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯃꯦꯡ ꯑꯗꯣ ꯁꯟꯗꯜ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯤ꯫ ꯑꯉꯛꯄꯅꯤ, ꯍꯥꯃꯦꯡ ꯑꯗꯨꯅ ꯁꯟꯗꯜ ꯃꯊꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯉꯛ ꯑꯗꯣ ꯊꯝꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯍꯟꯇꯣꯛꯍꯟꯈ꯭ꯔꯒ ꯕ꯭ꯔꯥꯍꯃꯟ ꯒꯣꯄꯥꯜ ꯗꯥꯁꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯂꯥꯏꯕꯛ ꯐꯔꯕ ꯍꯥꯃꯦꯡ, ꯉꯁꯤꯗꯤ ꯗꯦꯕꯤ ꯏꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯃꯉꯛ ꯑꯁꯤ ꯀꯛꯇꯨꯅ ꯕꯥꯂꯤ ꯀꯛꯇꯨꯅ ꯅꯪꯒꯤ ꯇꯧꯖꯔꯨꯕ ꯄ꯭ꯔꯥꯏꯖꯤꯠ ꯄꯨꯝꯅꯃꯛ ꯀꯣꯛꯄ ꯑꯣꯏꯔꯁꯅꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯡꯄꯥꯛꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇꯒꯤ ꯇꯨꯡꯂꯣꯝꯗ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯅꯥꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯨꯝ ꯇꯧꯏ꯫ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤ ꯃꯄꯤꯁꯨ꯫ ꯃꯗꯨ ꯎꯕꯗ ꯒꯣꯄꯥꯜ ꯗꯥꯁꯅ ꯍꯥꯏꯔꯤ, "ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯍꯥꯃꯦꯡ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯀꯞꯄꯅꯣ? ꯅꯍꯥꯛꯇꯤ ꯆꯪꯅ ꯁꯔꯒ ꯀꯥꯔꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯕꯅꯣ? ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯍꯥꯃꯦꯡꯅ ꯈꯨꯝꯂꯛꯏ, "ꯍꯦ ꯂꯥꯏꯕꯛ ꯊꯤꯕ ꯕ꯭ꯔꯥꯍꯃꯟ, ꯑꯩꯅ ꯀꯞꯂꯤꯕꯁꯦ ꯑꯩꯒꯤꯗꯃꯛ ꯀꯞꯄ ꯅꯠꯇꯦ, ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯀꯞꯄꯤꯕꯅꯤ"꯫ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯕ ꯃꯑꯣꯡꯗ ꯍꯥꯃꯦꯡꯅ ꯃꯤꯔꯣꯜ ꯉꯥꯡꯗꯨꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕ꯭ꯔꯥꯍꯃꯟ ꯒꯣꯄꯥꯜ ꯗꯥꯁ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯛꯂꯤꯕꯗꯤ ꯃꯥꯒꯤꯗꯃꯛꯇ ꯍꯥꯃꯦꯡ ꯑꯁꯤꯅ ꯀꯞꯄꯤꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯒꯣꯄꯥꯜ ꯗꯥꯁꯅ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯃꯦꯡ?
ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯀꯞꯂꯤ ꯍꯥꯏꯔꯤꯕꯗꯨ ꯁꯤꯒꯗꯧꯔꯤꯕꯁꯤ ꯅꯪꯅꯤ ꯑꯩ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯑꯁꯤꯗ ꯍꯥꯃꯦꯡ ꯑꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯂꯥꯏꯕꯛ ꯊꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯩꯁꯨ ꯍꯧꯈꯤꯕ ꯃꯄꯣꯛ ꯈꯔꯗ ꯅꯪꯒꯨꯝꯅ ꯑꯆꯧꯕ ꯁꯥꯒꯩ ꯑꯃꯗ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯗꯨꯅ ꯄꯣꯛꯏ ꯑꯩꯒꯤ ꯏꯄꯥꯒ ꯌꯥꯊꯪꯅ ꯄꯥꯝꯗꯅ ꯑꯩꯒꯤ ꯏꯈꯨꯠꯇ ꯍꯥꯃꯦꯡ ꯀꯌꯥ ꯗꯦꯕꯤ ꯄꯨꯖꯥ ꯕꯥꯂꯤ ꯈꯨꯗꯤꯡꯒꯤ ꯕꯥꯂꯤ ꯀꯛꯈꯤ ꯑꯗꯨꯒꯨꯝꯅ ꯕꯥꯂꯤ ꯀꯛꯂꯕ ꯃꯇꯨꯡ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯇꯨꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯗꯨꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯩꯕꯥꯛ ꯌꯧꯔꯕ ꯀꯥꯟꯗ ꯏꯃꯥ ꯗꯦꯕꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯃꯔꯥꯜ ꯂꯩꯇꯕ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯄꯥꯞꯇꯤ ꯅꯪꯁꯨ ꯍꯥꯃꯦꯡ ꯑꯣꯏꯅ ꯃꯄꯣꯛ 7ꯂꯛ ꯄꯣꯛꯇꯨꯅ ꯕꯥꯂꯤ 7ꯂꯛ ꯀꯛꯂꯨꯔꯣ ꯑꯗꯨꯝꯅ ꯃꯉꯛ 7ꯂꯛ ꯀꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯇꯨꯅ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯖꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯗꯦꯕꯤ ꯏꯃꯥꯅ ꯇꯧꯕꯤꯔꯛꯈꯤꯕ ꯁꯥꯞ ꯑꯗꯨꯗꯤ ꯀꯣꯛꯄ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩꯍꯥꯛ ꯑꯁꯨꯝ ꯃꯄꯣꯛ ꯀꯌꯥ ꯍꯥꯃꯦꯡ ꯑꯣꯟꯗꯨꯅ ꯄꯣꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯏꯉꯛ ꯑꯁꯤꯗ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯕꯥꯂꯤ ꯀꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯅ ꯑꯔꯣꯏꯕ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯒꯅꯤ ꯑꯗꯨ ꯍꯦ ꯄꯪꯂꯕ ꯕ꯭ꯔꯥꯍꯃꯟ ꯅꯍꯥꯛꯇꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯄꯥꯞ ꯆꯦꯟꯗꯨꯅ ꯅꯪꯒꯤ ꯅꯉꯛꯇ ꯃꯄꯣꯛ 7ꯂꯛꯇꯤ ꯕꯥꯂꯤ ꯀꯛꯂꯒꯅꯤꯀꯣ ꯈꯜꯂꯨꯕꯗ ꯅꯪꯒꯤ ꯈꯜꯂꯒ ꯑꯩꯅ ꯀꯞꯄꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯒ ꯒꯣꯄꯥꯜꯗꯥꯁ ꯃꯥꯅ ꯄꯥꯏꯔꯤꯕ KG 3 ꯒ꯭ꯔꯥꯝ 300 ꯂꯨꯝꯂꯕ ꯊꯥꯡꯄꯥꯛ ꯑꯗꯣ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯕꯥꯂꯤ ꯀꯛꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯌꯥꯝ ꯃꯗꯨꯅ ꯃꯥꯡꯂꯤ ꯑꯗꯨꯒꯨꯝꯅ ꯂꯥꯏ ꯆꯦꯜꯂꯕ ꯊꯥꯡꯄꯥꯛ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯍꯩꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ ꯑꯗꯨꯕꯨ ꯒꯣꯄꯥꯜꯗꯥꯁ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯣꯄꯥꯜꯗꯥꯁꯀꯤ ꯃꯄꯥ ꯍꯔꯤꯅꯥꯔꯥꯌꯟ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯅ ꯄꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯍꯧꯏ ꯑꯗꯨꯒ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨꯅ ꯃꯌꯥꯝꯕ ꯗꯔꯕꯠꯇ ꯑꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯒꯣꯄꯥꯜꯗꯥꯁ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯇꯨꯝꯕꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯀꯔꯤꯅꯣ ꯉꯁꯥꯏ ꯍꯥꯃꯦꯡ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯆꯨꯝꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯟꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯋꯣꯟ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯤꯕꯅꯣ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯐꯜ ꯄꯨꯊꯣꯛꯆꯕ ꯉꯝꯖꯗ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯃꯦꯡ ꯑꯗꯨꯒ ꯃꯥꯒꯅ ꯁꯥꯟꯅꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯃꯥꯅ ꯉꯥꯡꯕꯗꯅꯤ ꯇꯥꯍꯧꯕ ꯍꯥꯃꯦꯡ ꯑꯗꯨꯅ ꯉꯥꯡꯕ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯇꯥꯍꯧꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯄꯨꯡꯒꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯣ ꯄꯔꯞ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯒꯣꯄꯥꯜꯗꯥꯁꯄꯨ ꯆꯩꯕ ꯍꯧꯔꯛꯂꯤ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪꯅ ꯑꯉꯥꯎꯕꯒꯨꯝ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯕꯥꯂꯤ ꯀꯛꯅꯅꯕ ꯊꯝꯈ꯭ꯔꯕ ꯑꯗꯨꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯊꯥꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯗꯨꯅ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯖꯠ ꯑꯁꯤ ꯃꯌꯦꯡ ꯇꯥꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯆꯩꯔꯛꯄ ꯑꯁꯤꯗ ꯒꯣꯄꯥꯜꯗꯥꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯃꯤꯠꯇꯣ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯑꯃꯨꯛꯀ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯣꯄꯥꯜꯗꯥꯁꯀꯤ ꯃꯄꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯄꯣꯛꯏ ꯃꯁꯤꯗꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯣꯄꯥꯜꯗꯥꯁꯀꯤ ꯌꯦꯠ ꯊꯪꯕ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯕꯅꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗ ꯒꯣꯄꯥꯜꯗꯥꯁꯅ ꯉꯁꯥꯏ ꯍꯥꯃꯦꯡ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯄꯥꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜꯗꯥꯁꯀꯤ ꯃꯄꯥ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯥꯎꯔꯤ ꯒꯣꯄꯥꯜꯗꯥꯁ ꯅꯪ ꯇꯁꯦꯡꯅ ꯉꯥꯎꯔꯤ ꯍꯥꯃꯦꯡꯅ ꯃꯤꯔꯣꯟ ꯉꯥꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯃꯃꯥꯡꯊꯛꯇ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯅꯍꯥꯛ ꯊꯦꯡꯅꯈ꯭ꯔꯕꯒꯦ ꯑꯣꯏꯔꯣꯏꯗꯕꯗ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯈꯟꯖꯤꯟꯗꯨꯅ ꯅꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯉꯨꯕꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯍꯥꯃꯦꯡ ꯑꯗꯨꯅ ꯅꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯔꯛꯄꯣꯏ ꯅꯤꯡꯈꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯗꯣ ꯅꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯦ ꯃꯗꯣ ꯅꯍꯥꯛꯀꯤ ꯚꯥꯞꯅꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ
ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯣꯄꯥꯜꯒꯤ ꯃꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯤ ꯗꯦꯕꯤ ꯄꯨꯖꯥ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯤ ꯕꯥꯂꯤ ꯀꯌꯥꯔꯛꯁꯨ ꯂꯥꯛꯈ꯭ꯔꯤ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯗꯥꯁꯇꯤ ꯃꯍꯥꯛꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯕꯥꯂꯤ ꯀꯛꯎ ꯍꯥꯏꯕꯗꯤ ꯁꯨꯌꯥ ꯑꯗꯨꯃꯛ ꯌꯥꯈꯤꯗ꯭ꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯄꯥꯜ ꯗꯥꯁꯀꯤ ꯃꯄꯥ ꯑꯗꯣ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 3ꯒꯤ ꯃꯇꯨꯡ ꯗꯦꯕꯤ ꯄꯨꯖꯥ ꯃꯇꯝꯗ ꯕꯥꯂꯤ ꯀꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯁꯦꯝ ꯁꯥꯟꯅꯔꯛꯏ ꯃꯗꯨꯗ ꯒꯣꯄꯥꯜ ꯗꯥꯁꯅ ꯌꯦꯡꯕꯕꯨꯗꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯕꯥꯂꯤ ꯀꯛꯄꯗꯤ ꯀꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜ ꯗꯥꯁꯀꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯑꯃ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯑꯃ ꯇꯝꯂꯔꯤ ꯃꯗꯨꯗꯤ ꯍꯥꯃꯦꯡ ꯑꯃꯅ ꯒꯣꯄꯥꯜ ꯗꯥꯁꯄꯨ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯇꯝꯂꯔꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯗꯥꯁ ꯑꯉꯛꯄꯒꯤ ꯈꯝ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯆꯠꯇꯨꯅ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯉꯛꯄ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯍ꯭ꯃꯄꯨꯠꯇ ꯇ꯭ꯔꯣꯄꯥꯟꯗ ꯁꯥꯔꯤꯕ ꯗꯦꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯕꯥꯂꯤ ꯀꯛꯅꯅꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯀꯣꯏꯁꯤꯟꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯣꯄꯥꯜ ꯗꯥꯁ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯃꯦꯡ ꯑꯗꯨꯒ ꯎꯅꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯃꯦꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤ ꯊꯣꯏꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯇꯧꯖꯔꯨꯕ ꯄꯥꯞꯅ ꯍꯥꯃꯦꯡ ꯑꯣꯟꯗꯨꯅ ꯑꯩꯒꯤ ꯏꯉꯛꯇ ꯕꯥꯂꯤ ꯀꯛꯅꯅꯕ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯃꯄꯣꯛꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯃꯄꯣꯛ 3ꯂꯛ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯉꯛ ꯑꯁꯤꯗ ꯃꯄꯣꯛ 3 ꯑꯁꯤꯗ ꯊꯥꯡꯅ ꯉꯛ ꯑꯁꯤꯗ 3ꯂꯛ ꯀꯛꯀꯗꯧꯔꯤ ꯅꯪꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯔꯨꯗꯕꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯉꯛ ꯑꯁꯤꯗ ꯊꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯀꯛꯇꯨꯅ ꯃꯄꯣꯛ 3 ꯑꯁꯦ ꯈꯥꯡꯈ꯭ꯔꯒꯅꯤ ꯄꯨꯏꯅ ꯆꯦꯟꯕ ꯅꯪꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯄꯨꯏꯅ ꯆꯦꯟꯗꯨꯅ ꯅꯈꯨꯠꯇ ꯖꯤꯕ ꯑꯃꯠꯇ ꯍꯥꯠꯇꯅ ꯂꯦꯜꯂꯤ ꯅꯪꯗꯤ ꯑꯁꯦꯡꯕ ꯄꯟꯗꯤꯠꯅꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩ ꯃꯄꯣꯛ 3 ꯑꯁꯦ ꯉꯛꯇ ꯕꯥꯂꯤ ꯀꯛꯇꯨꯅ ꯁꯤꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒꯤꯁꯨ ꯄꯥꯞ ꯀꯣꯛꯇꯨꯅ ꯁꯔꯒ ꯌꯧꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯥꯃꯦꯡ ꯑꯗꯣ ꯕꯥꯂꯤꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯁꯟꯗꯜ ꯃꯊꯛ ꯑꯗꯨꯗ ꯃꯉꯛ ꯑꯗꯣ ꯊꯝꯈ꯭ꯔꯦ ꯍꯥꯃꯦꯡ ꯑꯃꯗꯤ ꯒꯣꯄꯥꯜ ꯗꯥꯁꯀ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯍꯧꯗꯕꯅꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯚꯥꯞ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯒꯣꯄꯥꯜ ꯗꯥꯁꯇꯤ ꯈꯪꯕꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ ꯕꯥꯂꯤ ꯀꯛꯀꯗꯧꯔꯤꯕꯁꯤ ꯃꯄꯥꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯨ ꯀꯥꯏꯔꯤ ꯑꯗꯨꯕꯨ ꯈꯥꯝꯂꯨꯕꯗꯤ ꯌꯥꯗ ꯃꯍꯥꯛ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯕꯥꯂꯤ ꯀꯛꯅꯅꯕ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯥꯂꯤ ꯀꯛꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯗꯦꯕꯤ ꯃꯇꯥꯒꯤ ꯖꯩ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯊꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕ꯭ꯔꯥꯍꯃꯟ ꯒꯣꯄꯥꯜ ꯗꯥꯁꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯥꯝꯇꯣꯞꯇ ꯀꯧꯈꯠꯇꯨꯅ ꯍꯥꯃꯦꯡ ꯕꯥꯂꯤ ꯀꯛꯇꯅꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯍꯥꯏꯈꯤ ꯈꯔ ꯑꯃꯅꯗꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯤꯡꯈꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅꯗꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯋꯥ ꯂꯧꯔꯝꯗꯦ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯇꯧꯔꯛꯂꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯂꯥꯏꯅꯁꯨ ꯌꯥꯕ ꯊꯕꯛꯅꯤ ꯃꯍꯩ ꯆꯥꯎꯕꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯗꯣ ꯃꯋꯥ ꯂꯧꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯤꯡꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯈꯤ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯋꯥ ꯂꯧꯕꯤꯗ ꯃꯥꯝꯇꯣꯞ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ